ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯤ ꯀꯨꯝꯕꯤꯒꯤ ꯍꯥꯎꯇꯛꯇ ꯃꯤꯑꯣꯏ ꯃꯔꯤ ꯍꯥꯠꯂꯦ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯤꯑꯣꯏ ꯃꯔꯤ ꯍꯥꯠꯂꯦ ꯍꯥꯠꯂꯤꯕ ꯖꯒꯥꯗꯨꯗꯩꯗ ꯂꯥꯛꯈ꯭ꯔꯦ ꯁꯤꯖꯤꯡꯗ ꯅꯩꯅꯔ ꯌꯦꯡꯁꯦꯕ ꯍꯥꯎꯇꯛꯀꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯁꯤꯔꯝꯃꯤꯕ प्रजाꯁꯤꯡꯗꯨꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯃꯤꯇꯔ 100 ꯈꯛꯇꯪ ꯂꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯍꯥꯔꯤꯖꯤꯃꯦꯟ ꯂꯩꯌꯦꯕ ꯅꯤꯡꯊꯧꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯕ ꯖꯒꯥꯁꯤꯗꯒꯤ ꯅꯤꯌꯔꯦꯁ ꯄꯣꯏꯟꯠ ꯑꯃꯗ ꯁꯤꯛ ꯔꯤꯖꯤꯃꯦꯟ ꯔꯤꯖꯤꯃꯦꯟ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯃꯣꯏ ꯀꯨꯝꯃꯛꯑꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯀꯨꯀꯤ ꯂꯥꯛꯑꯒ ꯍꯥꯠꯂꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯔꯒ ꯂꯩꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯦꯁꯄꯔ ꯍꯧꯖꯤꯜꯂ ꯂꯥꯛꯑꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯣꯇꯤꯕꯁꯦ ꯀꯩꯅꯣ ꯃꯤ ꯍꯥꯠꯂꯝꯃꯤꯅ ꯇꯥꯟꯅꯔ ꯐꯥꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤ ꯁꯤꯔꯒ ꯂꯩꯔꯒ ꯁꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯗ ꯅꯥꯄꯤ ꯇꯥꯗꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯀꯞꯄ ꯂꯩꯔꯦ ꯃꯅꯨꯡꯗ ꯀꯦꯁꯄꯔ ꯍꯧꯖꯤꯜꯂꯒ ꯈꯝꯖꯤꯜꯂꯤꯕ ꯃꯔꯝ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯈꯪꯗꯕꯁꯤꯅꯤ ꯈ꯭ꯋꯥꯏ ꯄꯣꯠꯇꯣ ꯍꯣꯏ ꯑꯣꯖꯥ ꯔꯕꯤꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯅꯔꯦꯕꯜ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯊꯥꯒꯠꯂꯤ 마주 강만 감바 나타나 강만 감먹다버되게 해다래고 마이 강만 감먹다버되게 하지 레이브 프로자기 레이브 센티멘 마니푸기 하지 레이브 로인 오더기 피감 ꯑꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯁꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯨꯝ ꯁꯤꯖꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯁꯦꯟꯇꯤꯃꯦꯟꯁꯤ ꯎꯔꯛꯑꯀꯥꯟꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯣꯏꯅ ꯑꯣꯏꯅ ꯂꯩꯔꯛꯀꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃ ꯂꯥꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯀꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯏꯟꯇꯦꯟꯁꯟ ꯑꯃ ꯂꯩꯕ ꯑꯗꯩꯗ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯆꯦꯟꯕꯗꯨꯃꯒꯤ ꯑꯣꯏꯔꯗꯤ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯐꯖꯒꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯟꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯁꯤ from my opinion ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯥꯏꯠꯇ ꯍꯥꯏꯖꯕꯅꯤꯀꯣ ꯒꯠꯁ ꯂꯩꯅ ꯃꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯄꯣꯁꯁꯦ ꯑꯃꯨꯛ ꯁꯦꯅ ꯇꯧꯕꯤꯔꯕ ꯍꯥꯏꯗꯤ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯃꯈꯥ ꯇꯥꯕ ꯂꯩꯍꯧꯔꯤꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯔꯨꯂꯤꯡꯒꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯅꯣꯏꯅ ꯁꯥꯟꯅ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯣꯏꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄ ꯉꯝꯃꯔꯣꯏ ꯄꯨꯟꯕꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ I will surrender ꯑꯩ ꯁꯦꯅ ꯇꯧꯊꯣꯛꯑꯦ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯑꯩ ꯂꯩꯕꯥꯛꯀ ꯑꯩ ꯄ꯭ꯔꯖꯥꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯅꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯅꯤ ꯍꯥꯏꯕꯒꯤ ꯂꯥꯛꯑꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯃꯨꯛ ꯈꯦꯟꯅ ꯐꯖꯒꯅꯤꯅ ꯎꯏ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗꯀꯣ ꯑꯗꯨꯕꯨ ꯗꯦꯟ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯛꯇꯤ ꯑꯩ ꯑꯣꯖꯥ ꯔꯕꯤꯁꯨ ꯌꯥꯎꯕꯤꯔꯦ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯔꯨꯂꯤꯡꯒꯤ ꯑꯣꯄꯣꯖꯤꯁꯟ ꯋꯥꯅ ꯅꯠꯆꯗꯦꯀꯣ ꯇꯁꯦꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯀꯩꯒꯨꯝꯕ ꯈꯔ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯦꯝꯍꯧꯔꯤꯕ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯆꯠꯈꯤꯕꯁꯤ ꯅꯠꯇꯕꯤꯗ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯒꯤ ꯌꯥꯎꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯁꯤꯡꯁꯨ ꯌꯥꯎꯅ ꯀꯣꯏꯁꯟ ꯈꯔ ꯍꯪꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯋꯥꯉꯥꯡ ꯁꯥꯕꯤꯈ꯭ꯔꯦ ꯏꯁꯨꯁꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯌꯥꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯤ ꯅꯝꯕꯔ 1 ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯁꯟꯅꯤꯡꯉꯤ ꯄꯣꯏꯟꯠ ꯑꯃꯈꯛꯇꯪꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ इचम चंब इनोसेंट अमा सीबा नतर प्रजा अमागी मागी लैबा प्रॉपर्टी नतर एसेट नतर मी लाइफ कन्मंग अमक्तब हाइजी लोशल अबने साइ एरियास अखोदा सिदai सिदि मासिंग थिगम दबा मासिंग डे नाइट फोन थोलागा अखोई फारम खोंगुट पुल्लगा नैबिया बन नैरगा नमै काथर हातो लैनि इचम चंब सिविलियन हाकल हालाइनि अदगी देन फोन ना अफबन नमै मयाम पार कांदा मी एम्बुश ऑफ हालाइनि अदुगा मिगी लेजरीबा एसेट मयाम फोन मै थागलैनि टेम थोरैनि सिगी मयाम जी खोइन लाइ लौबुदि यारोय अदु हजिक लैबा खोगी कुलदीप सिंह खोई रेस्पेक्टेड खोई कुलदीप सिंह मिस्टर कुलदीप सिंह खोई सेक्रेटरी एडवाइजर ओइबिरिबा अदुगा सागी यूनिट कमांड की मागी थौजि पुबिरिबा मामांगदि खोइना ngasi phawbuda chathaiba lalong mayam ningsi khoi atopa khogi foreigner haiba tare ne ko foreign khogi miscreant haiba tare khogi atopa lalhauba atopa nogi khogi country gi lalhauba brahma gi lalhauba khoi yaure haiba si khoi from since head hobda ngasi phawga khang lakre adubu actual of figure ma ngasi phawda moina examine tor piba ngamde from last batang khogi mamangda kulip singh na khoi atopa khogi foreign miscreant yawba mandri चिंगनबा लेते का नाम हायरमे ना हांगी अमुक न्यूज़ दी अखोगी मणिपुर की आईपीएस ऑफिसर अमा हाइब तारे कोगी आईपीएस ऑफिसर अमना फोन ना कमांडो दा हार नबगी दमकता अकनबा एम्बुश थरक मतमदा सगी मागी वॉइस रिकॉर्डिंग अमा मयाम दे अनाउंसमेंट तोखरबने आईपीएस ऑफिसर अमना अनाउंसमेंट तरक पाहि सगी न कोई एविडेंस लेत्रे बखोइदा फॉरेन मिस्क्रेंट याव हेबजे याम एविडेंस ओइनो तालाबने अदुदा अदुगी नोवानबगा मयाम खोसाव मयाम सिन मरम मरकान दे खोई अखोई इचम चंबा सिविलियन अखोई इचम चंबा खोगी मणिपुर पुलिस की थौ तौजब हाइब तारेने तौजब अदुगुंबा सिफाई अनि मजु अखोई फोंग बोम अटैक तब हाथु फाथु पिरिनेब सुगुम मयाम निंजे लैबिरिबा ngasi लैबिर कुलदीप सिंह अमदी लैबिरिबा गवर्नमेंट की लैबिरिबा खोगी व्हाटएवर ब्यूरोक्रेट ऑफिसर मयाम सिन मदु अखोई खंबिद्रबरा सिनि अखोई क्वेश्चन हाइसिन पोसे अदु ngasi कै दौरे अखोई मदु वरौदेबा इसेंशन लैबिरिबा ब्यूरोक्रेट ऑफिसर सिन ओइगेरा
ꯀꯨꯂꯤꯞꯁꯤꯡ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯨ ꯃꯣꯏꯗ ꯋꯥꯔꯧꯗꯦꯕ ꯀꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯧꯔꯤꯁꯤꯗꯅꯤ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯔꯧꯔꯤꯁꯤ ꯀꯥꯏ ꯋꯥꯔꯧꯔꯦ ꯂꯣ ꯃꯦꯀꯔꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯔꯨꯂꯤꯡꯁꯨ ꯃꯉꯥꯏ ꯑꯣꯄꯣꯖꯤꯁꯟꯁꯨ ꯃꯉꯥꯏ ꯃꯣꯏ ꯃꯁꯤꯡꯁꯦ ꯁꯨꯝ ꯀꯥꯎꯁꯤꯟꯅ ꯂꯩꯌꯦꯕ ꯒꯣꯜꯁꯦꯀꯣ ꯑꯃ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯍꯥꯏꯅꯤ ꯔꯨꯂꯤꯡꯅ ꯃꯗꯨꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯕꯅꯤ ꯍꯥꯏꯅꯤ ꯔꯨꯂꯤꯡꯅ ꯑꯃ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯁꯤ ꯇꯧꯔ ꯂꯩꯅꯤ ꯑꯗꯨꯗꯩꯗ ꯑꯅꯤꯒꯤ ꯒꯣꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯔꯛꯄꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯃꯔꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯅ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯐꯔꯦ ꯈꯥꯏꯗꯣꯛꯈ꯭ꯔꯁꯦ ꯑꯇꯩꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯂꯥꯟꯁꯦ ꯃꯩꯇꯩ ꯍꯥꯠꯂꯒ ꯃꯩꯇꯩꯒꯤ ꯂꯝ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯣꯇꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤ ꯄꯨꯔꯥ ꯊꯨꯒꯥꯏꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯄꯅꯦꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯁꯤꯃꯗꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯗꯨ ꯅꯠꯇꯕꯗ ꯂꯦꯝꯍꯧꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯤꯃꯦꯅꯤꯡ ꯃꯌꯥꯝꯁꯤꯡꯗꯤ ꯄꯨꯟꯅ ꯊꯦꯡꯅꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯕ ꯗꯦꯟ ꯑꯃꯅ ꯀꯨꯀꯤꯁꯨ ꯃꯉꯥꯏ ꯁꯥꯏꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯆꯪꯉꯤꯑꯕ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯂꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯅꯤ ꯑꯃꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗ ꯑꯩꯗꯤ ꯇꯠꯇꯅ ꯍꯥꯏꯖꯔꯕꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯂꯩꯌꯦꯕ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯌꯥꯎꯖꯗꯦꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯍꯜꯂꯛꯑꯣꯕ ꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯐꯨꯔꯨꯞ ꯈꯔꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯦꯔꯧꯃꯤ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯖꯗꯦ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏ ꯌꯥꯎꯖꯗꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯖꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯇꯧꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯌꯦꯜꯍꯧꯃꯤꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯚꯣꯠ ꯄꯤꯔꯒ ꯔꯤꯄ꯭ꯔꯖꯦꯟ ꯑꯣꯏꯅ ꯇꯧꯔ ꯀꯥꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯂꯦꯛꯇꯦꯠ ꯄꯥꯔꯁꯟ ꯃꯣꯏ ꯇꯔꯥꯗꯨꯅꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯃꯇꯝꯗ ꯃꯁꯇꯔ ꯃꯥꯏꯟ ꯃꯦꯟ ꯀꯣꯁ ꯗꯥꯏꯇꯔꯣꯏꯒ ꯃꯣꯏꯅ ꯆꯤꯊꯤ ꯏꯔꯒꯅꯦꯕ ꯇꯧꯈꯠꯂꯛꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯂꯦꯇꯔ ꯏꯔꯒ ꯇꯧꯁꯜꯂꯛꯏꯅꯦ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔ ꯀꯥꯞꯄꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯨꯗꯤ ꯀꯩꯅꯣꯅꯦꯕ ꯁꯦ ꯏꯅꯥꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯄꯤꯕ ꯗꯥꯏꯔꯦꯛꯁꯟꯗꯨꯅꯦ ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯃꯣꯏ ꯀꯥꯞꯍꯟꯕꯅꯦꯕ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯃꯣꯏꯅ ꯀꯥꯞꯍꯟꯕꯅꯤ ꯃꯤ ꯍꯥꯠꯂꯁꯨ ꯃꯣꯏꯅ ꯍꯥꯠꯍꯟꯕꯅꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯁꯣꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯂꯦꯛꯇꯦꯠ ꯑꯣꯏꯔꯤꯕ ꯄꯥꯔꯁꯟꯁꯤꯡꯗꯨꯅ ꯗꯥꯏꯇ ꯂꯧꯕ ꯃꯣꯏ ꯂꯩꯔꯤꯑꯕ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯜꯂꯤ ꯗꯤꯃꯥꯟꯁꯦ ꯀꯩꯅꯣ ꯁꯤ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯀꯩꯅꯣ ꯃꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯅꯦꯕ ꯒꯣꯔꯃꯦꯟꯅ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯣꯟꯗꯨꯔꯛꯀꯤꯗ ꯉꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯤꯕ ꯄꯣꯄꯤ ꯊꯥꯕꯁꯦ ꯃꯣꯏ ꯌꯥꯅꯤꯡꯉꯛꯀꯗꯕꯅꯦꯕ ꯑꯗꯣ ꯐꯣꯔꯦꯁꯀꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯄ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯁꯤ ꯂꯩꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯒꯣꯔꯃꯦꯟ ꯊꯤꯡꯉꯨ ꯄꯣꯊꯣꯛꯄꯗ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯑꯦꯖꯦꯟꯗꯥꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯁꯦ ꯃꯌꯣꯟ ꯀꯅꯥꯅ ꯄꯨꯒꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯤꯅ ꯍꯧꯖꯤꯛ ꯗꯥꯏꯇ ꯂꯧꯈꯠꯂꯛꯑꯦꯕ ꯑꯗꯨ ꯂꯨꯈꯠꯂꯛꯑꯗ꯭ꯔꯣ ꯄꯣꯏꯟꯁꯦ ꯑꯗꯨꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯤꯐꯨ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯍꯣꯠꯅꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯍꯥꯠꯂꯛꯑꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯥꯠꯂꯛꯑꯕꯁꯤ ꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯁꯦ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯇꯣꯞꯄꯒꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯃꯁꯤꯗ ꯃꯣꯏꯅ ꯃꯣꯏꯁꯨ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯕ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏ ꯄꯥꯝꯗꯕ ꯑꯣꯏꯔꯝꯃꯕ ꯑꯗꯨꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯃꯣꯏ ꯃꯁꯥꯒꯤ ꯔꯥꯏꯠ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯂꯧꯒꯅꯤꯀꯣ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯀꯥꯏꯅꯤꯡ ꯀꯥꯏꯁꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯃꯣꯏ ꯂꯩꯔꯝꯃꯕ ꯃꯣꯏꯁꯨ ꯀꯣ ꯃꯣꯏ ꯇꯣꯉꯥꯟ ꯑꯩꯈꯣꯏ ꯊꯝꯃꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯋꯥ ꯂꯩꯅꯔꯒꯨꯝꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯔꯒ ꯂꯩꯖꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯤꯃꯦꯅꯤꯡ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯗꯤ ꯉꯁꯤ ꯃꯣꯏ ꯃꯁꯥꯅ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤꯗ ꯂꯥꯟ ꯇꯧꯖꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯥꯟꯅ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯔꯒ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏ ꯃꯊꯧꯗꯥꯡꯗꯣ ꯎꯠꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯔꯨꯂꯤꯡ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯊꯧꯗꯥꯡꯗꯣ ꯉꯁꯤꯗꯤ ꯄ꯭ꯔꯖꯥ ꯁꯤꯟꯅꯕꯤꯔꯛꯑꯣ ꯑꯣꯄꯣꯖꯤꯁꯟ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯃꯦꯝꯕꯔ ꯑꯃꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯦꯅꯤ ꯋꯥꯟ ꯄꯔꯁꯟ ꯑꯃꯅ ꯃꯁꯤꯗ ꯂꯤꯗꯔ ꯁꯤएमꯅ ꯐꯟ ꯊꯥꯗꯣꯛ ꯌꯥꯔꯛꯇ꯭रे ꯍꯥꯏꯔ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯕ ꯁꯤꯅꯤ ꯑꯩꯈꯣꯏ ꯄꯣꯠꯇꯣ ꯃꯥꯒꯤ ꯌꯥꯖꯔꯛꯇꯕꯗꯣ ꯃꯥꯒꯤ ꯃꯤꯁꯟ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯃꯔꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯗꯤ ꯃꯩꯇꯩ ꯅꯨꯡꯁꯤꯔꯗꯤ ꯒꯣ ꯍꯦꯗ ꯇꯧꯕ ꯌꯥꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯒꯤ ꯃꯦꯟꯗꯦꯠꯇꯣ ꯃꯁꯥꯅ ꯐꯪꯒꯗꯧꯕ ꯄꯣꯠꯅꯤ ꯑꯣꯖꯥꯒꯤ ꯍꯥꯏꯖ ꯄ꯭ꯔꯃꯥꯅꯤꯀꯣ ꯇꯧꯔꯛꯏꯕ ꯃꯤꯗꯨꯅ ꯐꯪꯒꯗꯧꯕ ꯄꯣꯠꯅꯦ ꯁꯤꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯔꯦ ꯃꯅꯤꯄꯨꯔ ꯀꯥꯏꯗꯣꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯁꯤꯗꯣꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯋꯥꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯉꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯃꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅꯦꯕ ꯐꯔꯦ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯔꯨꯂꯤꯡ ꯑꯣꯏꯔꯣ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯐꯟ ꯊꯥꯗꯣꯛꯆꯔꯦ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯄ꯭ꯔꯖꯥ ꯆꯠꯃꯤꯟꯅꯔꯅꯤ ꯂꯦꯞꯄꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯧꯕꯤꯔꯛꯑꯣ ꯃꯊꯪ ꯂꯥꯛꯀꯥꯟꯗꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯃꯇꯨꯡꯗ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯍꯪꯖꯤꯛ ꯀꯣꯏꯁꯟꯅꯤꯀꯣ ꯁꯦ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗꯗꯤ ꯍꯥꯏꯕꯗ ꯇꯥꯕꯗ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯒꯨꯝꯁꯤ ꯐꯔꯦ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯐꯟ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯎꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯖꯥ ꯉꯁꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯣꯔꯦꯟ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯈꯔ ꯂꯥꯛꯅꯈꯤꯅꯤꯀꯣ ꯑꯩ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯖꯤक ꯃꯅꯤꯄꯨꯔꯅ ꯉꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯇꯔꯪꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤ ꯂꯩꯇ꯭रे ꯄꯤ ꯑꯥꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯅ ꯄꯥꯔꯠ ꯑꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯂꯥꯛꯆꯒꯅꯤ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯒꯣꯔꯃꯦꯟ ꯃꯊꯧꯗꯣ ꯂꯣ ꯂꯩ ꯍꯥꯏꯗꯨ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯃꯦꯀꯔꯅ ꯂꯩꯕꯤꯔꯤꯕ ꯃꯈꯣꯏꯗ ꯄꯋꯥꯔ ꯄꯥꯏꯔꯒ
लेरिबा मणिपुर की लेरिबा इशू मणिपुर की लेरिबा से नुटी की नोम कांग्रेस मिहार पुन थोलाबा इनोसेंट मैम सिगलाबा इचा इशू मैम सिगलाबा अहलम मैम सिगलाबा सिगुमा सि तरंग तरंग नोम मी मरी मा निंथोंगा मी मरी पुलप सिबा हुम पुलप सिबा कुंबी मी अनि पुलप सिबा अदगी खौद्र हम जगह खादा मी नुटी की मी अनि मरी सिबा 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 फागी रसिनि खोइन पोतो मसले एमएलए जिंजिना लौदि रोजि कै रोल मसको हांग हांग लाए अइ तारगति मदु याम क्लियर होइना अखोय एजेंडा कमन एजेंडा अमदा फम थाउ सायदना थाउ तारे प्रमाणि को अदु यानिंग मीदो प्रजा नमाय दिसिनु जरकनी पीपल विल बी डिसाइड प्रजा नमाय दिसिनु जरकनी कैनो आई इचाई शुमा मी अमगी इचाई शुमा सिले लेर कांदा आई एमएलए ने कार कोले बियार मणिपुर काय कांदा एमएलए ने कसु बियार होय फोटो हजि नै फिल्म जे इशू याम नाइ लोबियार होयबा हजि कुकी ने तालिबा डिमांड जे मया नाइ सोल्यूशन पोर होना बियो हाय कदु सोल्यूशन पोक्तु नो कुकी ने कोन जगदराबा कुकी हाय कंगु से कोन जगदराबा कोन हनि क्वेश्चन जे अखोगी मी फोन हाला सुचल कांसिदा कई दम तम कंप्रोमाइज तौदी नोबा लो लेडी हाय उपिरो देन अदुगी मथक्ता कुकी हाय फ्रूप से मणिपुर की लेरिबा मैतै की लेरिबा फ्रूप ना मैतै फ्रूप ना मुझे कल्लगा लाखि हाय पोसि खंगदौने अदुगु मिसक्सिंग दे कोन नोंजर कदु कंप्रोमाइज तौदी नोबा कई दम तम ना होम मिनिस्टर की मनाक चलगा कदबगी दमता हा कुकी मणिपुर थुगाना बसिन यावरि एमएलए तरा की मनुंग मंगा का मैंने मणिपुर की लेरिबा एमएलए मियोय खरगा होम मिनिस्टर का आदा वही सनबा होरेगा है कई मनुंगी तुमने सनबी मैं सनबी नहीं से कुकी की एमएलए तरा दुना मणिपुर से पानरबा कोई हाइनिंग पोसे अइ तारि खोगी ले मोरी रिमेनिंग एमएलए तरा कुन निफु ले मोरी बचक से मु के दम ले गियो अदु ngasi बाबुदा स्टिल ngasi बाबुदा मणिपुर की स्टेट फोर्स कमांडो सी मैते खतगी नतेबा एनी कम्युनिटी खोई मन यावरिबा मोरी दा मणिपुर कमांडो थंगनो होइना एमएलए तरा खुई एक तरग पीबि याब्रो अदु तागदि मोइदा पीरिबा ngasi स्टेट गवर्नमेंट की मचुम फंग लेरिबा मोइदा तोरप सिंदो कथबिरो मोइदा पीरिबा स्टेट की सिक्योरिटी फोर्स तो रोथबिरो अदि मोगी तोगान बखोगी एखोदि यंगजो मतमदा एखोगी सोशल एक्टिविस्ट ना तकना पॉलिटिकल एक्टिविस्ट ना मन ngang मतमदा चुचांगपुगी एरिया दा कुकी की ओइबा सिपाही तंग डिप्लॉय तहनबियो मोरे की एरिया दा कुकी की ओइबा सिपाही तंग डिप्लॉय तहबियो गाय मन ngang से लेरिबा मियोय मयाम मणिपुर की हिस्ट्री दे सगोन रपा ब्रिटिश की मखुत के कोइना मुल्लगा लहोबा अदु इपा इपुगी थोनाना मणिपुर निखा तम फंगलंबा इंडिया गवर्नमेंट दे कोइना नोंजेरगा सुलो तिनगिबा ता हाइतारे को नोंगेना गन पॉइंट तौरगो मर्ज तौगिबा पोसक से ngasi moi kuki moi tara do obiaro sida I ta rakane last ado I khen je ikhe toren chen de matamda leibiri ba khogi manipur ki leibiri ba maitai sing oina maruina manipur kai dana bagi damakta maitai sing hat poji le ba damakta ai khoi bichon myam hat le matamda leibiri ba khogi maitai ki emele sing je okhan khambi matam jawre sing khoi sajin hajin ngi je emele me sona hari bo hi je in other sense ai ma ko thagal libat mamonda spirit am leiri ma ba le ba nusi bagi adubu legally yabo yada bhadun to part amani aduga hena marai marikchumna miyam gi support na ngata gadi parama leidiba ruling gi ogira opposition gi leidi miyam de parama to ngata gadi ma declare to change miyam ai phon thau chere lenga kai ko chu phon chu yal le gane yal le ga ai praja sel sum le ga sum yaw le dumte ai praja ndi silo mathang da ma adu mi jin do miyoi do praja nung sibi da am kan bo ka gi su yai adugi matam je ngasi moi yau dribra sin ko han poto ख्वाइदिंग इसी कोई ख्वाइदिंग इसी कुंभी हाउ तक मियोई मरी हाले निंथों नगांग हाल मियोई मरी हाले हाल इबो जगह दो लाखन सिंग नैनरी येंगसेबा कुक हाउ तक की लेरिबा जगह दो शिरमी प्रजासिंग की लेरिबा जगह दो मीटर 4 मंखे तंग लाप कांदा अखोई महारिजिन लेय निंथों नगांग सिबो जगह दि नियरेस्ट पॉइंट अमदा सिक रिजिमेंट रिजिमेंट ले हाइबसियो मोय कुमा मतुंग हाले कांदा कुकी लाब हालमिसे अदुगा कोई मी सीरगा लेगा थमोय सोग ले मत दा केसपर हुजना लाए कई नो मोगी मुतु कई नो मी हालम नि तान फारना बद होना के हाय लगा मी सीरगा लेगा सुनु कंदे कोई थमोय नो आइतना ममी दा पिता दा मसा मसु में कप ले मंग दा केसपर हुजना खबदि मन कई नो व्हाट इज द बिहाइंड द सीन मत कोई ले लो के ले मन सिन खंग दबसिन खाना पोतो मा मगी ले कई लीडर्स मन खंग दबसिन खाना पोतो अभी मथुरा ले कुमा का केसपर हो आर्मी जिंगो तंगाइदना थोनगो हाइदी अखोई द कई गुम प्रजासिंग पेरेंट द थम अखोई याम अखोई द याम साथी ओम लाखरे ओजरबी को अदन मसी अखोई रूलिंग हाइबल लेते ऑपरेशन हाइबल लेते हाउजी की कोई हाइबल साइकी सेम एजेंडा सेम एजेंडा सेम मणिपुर हाइबल इज द ऑपोजिशन हाइबल लेते रूलिंग हाइबल लेते अखोई मैते सिंग लेरिबा मैते की तंपाक से कारिबा अखोई एमएलए सिंग से
including CM yauna kabi yam yokan khan biba tamoy re ekoi I tare mayam thamoi kaidi mayam ni pap se moi pune ba last moi pune ba last lei ni ban pa lak manga tara duna miyam gi life ekoi sinna ga koi losinna ga koi maman noi lei bi yani habis lak tara gadi manipur praja koi mokse kuki thari poppy plantation gi magi sahi magi income sidi manipur gi mi no te india gi ni takhai le hato su yadi yani badudi ab sa bi ga tara gadi adu gi system sun ta tara gadi ekoi leader oi ma thoke kai tari gi sin ko changni question je to gi no pa lak tara mi magi life hen bi ga no ekoi ja janing je mai tai je hoji khangi mai tai je hoji khangi aduna ꯑꯩꯈꯣꯏꯒꯤ ꯈꯥꯡꯕꯒꯤ ꯂꯤꯃꯤꯠꯁꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯉꯁꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯉꯁꯤꯒꯤ ꯂꯩꯔꯤꯕ CSO ꯂꯤꯗꯔꯁꯤꯡ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯂꯩꯕꯥꯛ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯤꯗꯅꯦ ꯂꯥꯟꯅ ꯂꯥꯟꯅ ꯎꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩ ꯃꯇꯝꯁꯤꯗ MLAꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯗꯤꯁꯤꯖꯟ ꯂꯧꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯉꯝꯃꯒꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯅꯤ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯤꯌꯨ